Ngasi numida wenam fonki ba kanglei paki mairagi pause degi maru oiba pau khara khangasaraga miyamda khudo tamjige South Kashmir ge Sopian da Bharat ke Lanmi ga Lasker E taiba khut thoknabada terrorist ama hatkhre India amadi Pakistan ani ke marakta ceasefire thamnakibaga lojana lal lephraba matung ngasi ayuk Jammu and Kashmir ge saruk ama oiriba South Kashmir ge Sopian district ki manung sanba Jimparthar Khole area da Lasker E taiba ge terrorist singna Bharat ke Lanmi sing da landarakpadagi maike animakta khut thoknakhre Thaudo aduda Bharat ke security force ki kangona Lasker E taiba terrorist ama hatkhre haire pawasi na hai India ki mekedegi security agency ki kangona kha thangba Kashmir Sopian district ki akoiba mafam singda terrorist free Kashmir ge poster thepagi thabak satharingai da attack adu satharakibani Maduda Bharat ke Lanmi singna handu nomai kapada nakal animakta khut thoknakhe nomai kapna ba aduda Lasker E toiba ani shokhibaga lonina ani na nanthokna chen ki haire makhatara pa pauda Laikhidraba BSF ki constable singang khamde baki maphamda Manipur governor yauna ikai khumna ba utkhrei Jammu and Kashmir ki Jammu international border oiriba RS pura sector ki korakarada haukiba metarada Pakistan satharakiba drone attack ta sokpadagi laikanaba ngamdana Laikhidraba Imphal district ki yaripo yambe mathak laikadigi taresuba BSF ki Constable oiramba Deepak Singangkham Chaikun Gamathoi Apopa Bon Bihadigi Thawai yaudraba hakchang ngasi nungthil Imphal da purakhrei Imaleba ki damak thawai na pontha pi khraba Personnel Singangkham Deepak ki thawai yaudraba hakchang na Imphal ge Bir Trikendra je airport e hek thongnabaga Manipur ge governor Ajay Kumar Balana lusingduna Laikhidraba gi maphamda mapung phaba ikai khumna botke Laikhidraba gi maphamda aroiba ikai khumna botpa aduda Rajya Sabha ki MP su oiriba ningthau laisen basana jawba Lok Sabha ki MP Dr. Angomcha Bimot Akoijam BJP Manipur Pradesh ke President A Sarada Manipur Pradesh Congress Committee ki President K Megachandra MLA Singh Manipur Police amadi BSF ki makok thongba official Singh amasung imung manu ki miyoi singna saruk yakhi tungda Laikhidraba ki pongna phamlamdam yaripok yambep mathak laikada puduna aroiba mathau mangam pongthokhi Laikhidraba asigi mathau mangam pangthokthringai gi mamangdasu miyamna Laikhidraba gi mafamda ikai khumnaba utki aroiba ikai khumnaba utpa aduda saruk yakhiba Rajya Sabha gi MP su oiriba ningthau laisemba sana jawbana phongdokhibada BSF ki personal Singangkham Deepak na Laikhidaba si thamoi kaiba amani chawthokchaba adu fawi mahakna leiba asibu yengnaba singi makhutagi ngaknaba hotnabada laukhiba thaudang amade Manipur macha ama oina leibaki damakta kathopa ngamba asiki damakta chawthokchaba poi loina Laikhidraba Singangkham Deepak ki imung manungna thengna hauriba awaba sing asi ubada tasengna thamoi kaiba haibadu oi Laikhidraba BSF ki personal Singangkham Deepak ki kathopagi Thongna ngasi de mutnaidana lehauragani mahaki thawaina leiramlena ingna chikna leiruba taibang semba mapugi maphamda thongningjari haina phongdokhi makhatara papawda XCMN Birena Laikhidraba Deepak ki mayumda chatuna imung manungi awabada saruk yakhrei ngasi ayuk Laikhidraba taresuba BSF ki personnel Singangkham Deepak ki pongna phamlamdam yaripok yambe mathak laikaida hanigi chief minister M Biren amade Andro Sigi MLA T.A. Shyamkumarga chatuna imung manungi awabada saruk yakhrei khongjat aduga mari lejina hanigi chief minister M Birenna Imaleba ki damak mathau pangthokpada yekna badalandarakpadagi Laikhidraba taresuba BSF ki personnel Singangkham Deepak amade mahaki imung manungi damak chawthokjaba poi Laikhidraba ki imung manung amadi marup mapija singna thengna horiba awabada saruk yare Personnel Singangkham Deepak ki thawaina mapugi mafamda ingna singna leiba oirasanu haike panbayai masagi chai kunmathoi khakta ngairiba Laikhidraba Singangkham Deepak taresuba BSF battalion ki personnel ne maki personnel number na 2140053116 ne ma Pakistan landarakhiba thaudo aduda bomba china panduna ko amade thabake sadukta soktuna Jammu da leiba MI Sekwari Hospital ge ICU da laikana rakhibane aduba tha sigi taraga mathoi gi numida wairam pung mangaram taba matamda Laikhidabane makhatarapa pawda kuki macha ahum lupa kro tara mathoi hembage number 4 ge konana Churachandpur ge New Lamka da ge fare
Malemgi kaithel lupa crore 13 hembagi mamal oigadaba number 4 ge kodana kuki macha ahom security force ki kanguna Churachandpur gi New Lamka dagi fare haire police ki pau asina hai tha asigi taraga mathoida akangnaba pau ama fangbadagi security force ki kanguna chingnaningai oiba mongda lakpa 4 wheeler ama Churachandpur district ki New Lamka da khamdana check tawba matamda miyoi ahomna gari aduda lotuna purakpa number 4 kg amaga gram chamaga humpuga mari phagapangamkhe number 4 sing adu tongan tongamba soap case maudraga tareta haptana purakibane Faraba number 4 adu saurakna malemgi kaithelda lupa crore 13 ga lakh mangarom gi mamal oigane number 4 ga kolna faraba miyoi adhu Churachandpur district ki kausing khut bank dagi minurung ba fai sai kunthraga mare sehjang village dagi debit neheti thang sai kunthraga nithoi amade Apollo Bank dagi lukhul lang sai yankhai ga humdai kawi makhoi dagi mobile phone ahum 4 wheeler ama phagapangam ki phagalaba polam sing adu galonina mioi ahum adu mari leinaba police station anumi adumakta da khusina khare haide makhatara poina paujal pause dagi maru aba pau khada khanga saraka miyam da khudo tamjige nauna sarakar sembagi matang da kuki MLA sing CSO singa tha asiki taraga mapalda wari sanaraga ne Manipur Legislative Assembly da MLA oina karakhiba kuki MLA sing amadi kuki ge civil society organization singa PR thamliba Manipur state ta anova sarakar ama semnabagi damak tha asiki taraga mapalda kampopida apumba mifam ama pangtholagani haire hiram asigi matanga thajaba yaba pau amagi matung inna pangthokadariba mifam asigi damak sinba langba loikhre amadi mifam asida hana minister oiramba Bungjangim Balde natana atay kuki MLA mapalga lonina kuki gi CSO singa wari sanagani haide mifam maduda hauji maite amadi kuki gi CSO singna sanaba haukraba peace dialogue adugi matangda su makhatana kuki gi maikaidagi karamba phirep laugani haibagi matangda su khanagani haide makhatara papauda PM Modi amasung PM Sharif lausing leiba lucingba singne hana malemgi sakti leiraba lebak singna singthana rakle India ki Jammu and Kashmir da leiba paragam da terrorist singna chathakhiba tele attack ta misam kunga taru hatkhre matung India na terrorist singi mathakta lakholapa operation sindur na maram oiraga India amasung Pakistan ani ki marakta akan balanjau thokpa yabagi pibam lakpana maram oduna tongan ba international forum singdagi leba ani da santi purakna ba appeal torakpagi matung inna India amasung Pakistan ani ki marakta langi pibam manba mongda Etek chathanaba asi tha asigi taradagi ceasefire agreement taunakhiba asibu malemgi sakti leiraba lebak sina Prime Minister Narendra Modi amasung Prime Minister Mahbaz Sharif na asi tungi khanba lausing leiba lusingba singna hanna singthanarakle India amasung Pakistan na ceasefire taunabagi khongthang lokhalagriba sida United States ki President Donald Trump na azawa thodang lokhiba amade G7 lebak singi ukuikuidana phamkhiba mifamda India amasung Pakistan leba anida ceasefire taunganaba amade tungkoina santi lanyanaba warep kaya laukhraba matung leba anigi marakta hauji attack taungnabagi chang asi handarakle makatarakpa pawda India Pakistan gi ceasefire gi matangda Donald Trump na mana launaba honariba sigi matangda wahang hangane Arjun Kharge US ki President Donald Trump na mahaki matengna India Pakistan leba anigi marakta ceasefire laikhibane haina Krem tauriba asigi matangda lengakta wang hangani haina Rajya Sabha gi opposition leader Marik Arjun Kharge na phongdokre India amadi Pakistan leba aniki ngamkhaida lairiba ongkhanaba asigi hauji oidiba phibam amadi leba aniki marakta ceasefire yauna all party gi mifam ama athuba matamda kaungnaba lengakta hairagani lonina Donald Trump gi wafam asigi matangda wang hangani haina Rajya Sabha gi opposition leader Marik Arjun Kharge na phongdokre Paumising na nga si Wang laduna mahaknahay, US ki President Donald Trump na manalawnaba, honariba adubo Prime Minister Narendra Modi amade, Central Government na yadre, hiramasi sensitive oiba maram na all party ki may pampangtokpa matamda, hiramasi ki matangda karino, kari thokibagi amade, telephone na kari wari sanakibagi haiba na jingbagi matangda, kanagani haire.